TADUBI SC MLA N KAYISII IKHANG-HOUDANA LEIKHIDABADA Manipur Legislative Assembly Speaker Thokchom Satyabrata Nungaitaba Phongdorakli Nungaitaba Phongdokpaki Chairol amada Speaker Thokchom Satyabrata hai TADUBI SC MLA N KAYISII IKHANG-HOUDANA LEIKHIDABA asi thamoi sokna nungaite mahak mamangda Tribal Affairs and Hills amadi Fisheries ki Minister amo oirakhi loinana Mahakna hinglingaida NPP Manipur State Unit ki President oiramki MLA N KAYISII hinglingai matamda kathokpa amaga loinana khunai asigi yaiphanabki damak thabak kya tawramki mahakna laikhidaba asina Manipur ki khunai asida achauba ahangba amale heuragani mahakna laikhidaba asida imung manungi awabada su saruk yari haina chairolesne makhatari panbaya badi MLA N KAYISII ngarang masagi Anaba amana maram oiraga laikhidabani MLA N KAYISII political khongjat asi kumjali lisingani dagi haukhibani kumjali singani da mahak TADUBI SC da independent merit oina mikhal thengnaki tungda kumjali singani anida amadi kumjali singani taretta SC asi maktada mathang sitna Manipur Federal Party amadi Revolutionary Socialist Party RSP gi ticket mikhal thengnaki mahak kumjali singani tarani thoidagi lisingani tara taruk phawba BJP Manipur Pradesh ki Vice President oiramki loinana mahak BJP ST Morcha gi National Executive Committee gi member phawba oiramki tungda kumjali singani tara taretta TADUBI SC da NPP gi ticket mikhal thengnaraba matung mai paktuna ahan boine MLA oirakhibani Tamaduda Mahak Tribal Affairs and Hills amadi Fisheries ki Minister oirami kumjali singani kuni thoigi Manipur Legislative Assembly mikhal da NPP ki ticket ta mahak amukhana TADUBI SC da mikhal mai paktuna MLA oirakpani mahak kumjali singani kunma thoigi March tha dagi hauzik phawba NPP State Unit ki President oiduna lakhibani